Churachandpurdagi Aizawl fauba helicopter service lehenaba Mizoram lengakna tharang tawri. Kuki Zofruki miyoisingna chathok-chashin tawbada khudongchanabagidamak Churachandpurdagi Aizawl fauba helicopter service lehenaba Mizoram lengakna akhanana tharang ama lawkhatkre. Manipur, Mizoram amasung Assamgi Mar Student Association gi lusingba singawunabada Mizoram gi Chief Minister Laldu Homana akhanana helicopter service lehenabagi wafam asi phongdorakibani. Mahairoi lusingba singa unakibaduda Laldu Homana haiki atuba matamgi manungda Mizoram House ama Churachandpurda saduna mafam aduda leiriba phurup singa hena asetpa mari thamnaba thorang lokhalagani kumja lisingani kulhumdoi me thadagi Manipurda maitei amasung Kuki furuki marakta hana sunabagi thaudok thokraba matungda Manipurgi Churachandpur amasung Fezol district ta leiriba miyoisingna mapal laibak sing chatpada tangai fadana Aizawl fauraga chatpagi phibam ama mayek sengna uba fangli matam amada Manipur lengakna Aizawl-dagi Churachandpur fauba helicopter service tawramlabasu haujiti sang naina helicopter service tawkidaba maramna miyamgi chathok-chasinda chauna khudongchadaba Maiyoknare haina report amana phongdorakli. Manipurda khundariba Kuki amadi Jomi Phurupki miyoising ase Mizoramda khundariba Mizo Singa Puwarigi oiba asetpa mari thamnaba maramna Churachandpurdagi Mizoram fauba helicopter service lehenabagi matangda lawkhalakleba thorang ase Kuki amasung Jomi Phurupka Mizo Singa hena asetpa mari thamnabagi pandamdani. Churachandpurda airgun sizinaba thingjenkhre leibak asigi Prime Minister Narendra Modi na Manipurda lakadoriba khongchad asiga mari lenena section thorang lokhatpa oina Churachandpur gi District Magistrate Darun Kumar S na Thoklakpa notification amagi matung ina airgun paina chatpa amadi sizinaba khudaktagi thingjenkhre airgun na miyoiba thokanba yaba khudongthiba amadi asengba nomaiga airgun gi marakta hairap manabana maram oiduna BBIP gi khongchad asida sauna kaiba lakpa yabagi hibam leibadagi Bharatiya Nagarik Suraksha Sanhitya Lisingani Kulhumdagi Section 163 ki makhada atingba si thamkibani hairi. PM ki khongchad kamari lenena tidim lambida barricade khaba haure hojang kaya susagadare. PM ki khongchad mangwainena Ukhrul district ta BJP ki workers sing resign tawnakrei. Prime Minister Narendra Modi gi Manipur khongchad ki yenglaga miyamna taramna okpada khudongchanaba tidim lambi gi matai singda barricade khaba haukrei. Hayeng phawbagi manungda makhl kayagi hojang sing lambida mayaida sagadare. Subnatagi pung amakhaki khongchad oina lakadoriba Prime Minister Narendra Modi tha asiki tara humdoida Churachandpur gi Peace Ground da thungduna Manipur gi khongchad haugani mahak Mizoram dagi helicopter na mafam aduda lakani haina banare Churachandpur gi Peace Ground da pangthokpa miyam tinba thauram amada wangang labatungda mafam adudagi amuk helicopter tonguna Imphal tamna lakani mahakna Imphal da lakpasi helicopter aduna Birtiken International Airport ta tagadra natraga Kangla helipad ta tagadra haiba chapchana haidoktre mahausadagi law and order ga mari lenena BBIP sing lakpase airport ta thunglagasu mafam adudagi Kangla fauba helicopter tonguna satnai handaki asidi Churachandpurdagi helicopter tonguna lakadaba oibana thoram pangthokadoriba mafam khwaidagi nakpa hairagadi Kangla gi helipad ta soidana taba yai adubu mahakna airport ta thunglaga Kangla fauba lambida jatkani haiba taragade madugidamak mangjaunana sem sahawbagi tangai fadaba leibana Kaisampatagi airport phawbagi lambi matek asigi nakal animakta barricade khabagi tangai fadaba lei mijeng asida yumpham oiraga barricade khaba amasung makhl kayagi mahakpu okpaga mari lenena hojang sing khillaga thamgadori hairi Prime Minister taramna yamna tangna lakpa khongchad asigi yenglaga Imphal city asibu ningthina make semba hokre ningthijana kairaba divider fauba akaiba mafamdagi machu sangjinba leptri mamana pok lingaidagi rang tharaktraba Birtiken District ke flyover su hauze rang tairi masidagi handokladuna social media da viral oina high steel line sing pubagi post asoba sing phawba rang taire haina karem kathainarakle marak asida Ukhrul gi oina leramba BJP gi workers sing PM gi khongchad mangwaina paksan na resign tawnakrei resign tawnariba sing adugi maming matha sing yawba amasung makoina resign tawbagi maram sing amadi resign tawriba midugi maming thaba cherol ama social media da ngasi viral oirakrei adubu BJP na di resign tawkreba makoi sing do party gi mayokta thabak tawkiba amasung pamangi election da mai pakhidaba kangbu kharani atai resign tawba karisu leite hauzik su sana mathau tawri haire
Dami coffee lagthokibadagi Churasampurda Nouna Erang Thoklakpa Yabagi Chauna Oithokpa Leire Churasampurdagi Tuibongda Leiriba War of Memorials da Kuki Jom Yamna Dami coffee Matam Sangna Kinjinduna Lakiba Dutha Asiki Tarahumdoida Lakadoriba Prime Minister Narendra Modi ki khongset mangoina anirak hanna hyriba dami coffin adu lagthokibadagi Churasampur miyam gi marakta penadrei dami coffin lagthokiba asina maram oiduna Churasampurda Nouna Erang Thoklakpa Yabagi Chauna Oithokpa Leire haina PC na report tawnarakli report asing matungina haukiba tha asiki tarukta Kuki Women Organization for Human Rights KWO na Manipur da thokliba crisis asida Kuki Purupski nupi singna thengnari basaitheng adugi achumba wild fangan biu haina pangthokani toramba miyam geleli adu pangthokhidrei kari maram kidamakta pangthokani haina toramba rally adu pangthokhidawagi matangdasu Kuki Women Organization for Human Rights ke maikaidagi Nouna statement amata thokiba leitei masigi mathakta lisingani kulhumdoi ge May 3 dagi tholakhiba Manipur violence asida laikhidraba Kuki furuki miyambu ikai khumnaba utpane haina tuibongda leiba War of Memorials da dami coffin khinduna lakhiba du haukiba tha asigi amada laktoke coffin lakthopagi khongthang adu district officer amadi student organization yauna CSO singa puna phaminaraba matungda yanaba purakpadage dami coffin sing adu lakthokibani nongmani ni leiraga amuk hana War of Memorials da dami coffin sing amuk hana thamjinbagi khongthang satake Manipur da thokliba crisis asibul loisinduna ingtappa hanjilaknabagi pandamda India lengana pakhalagliba warisanabagi thabakta interlocutor oiriba AK Mishrana dami coffin sing adu Kuki zo leader singda lakthoknaba akanba pressure pirakki haire district authority amasung Churasampur police Chief ki support na hyriba dami coffin sing adu tha asigi mapanda amuk hana lakthokibane haire tuibongda leiriba War of Memorials da matam kyagi mamangdagi Kuki miyamna thamjinduna lakiba dami coffin sing adu lakthokibagi matangda Kuki zo activist amana hai laikhidraba masagi puruki miyoi singbu ikai khumnaba piba ngamdraba purup amatana masagi purup kakthokjaba ngamloi haina phongdoklakli report asina makata na hai tha asigi mapanda anirak suba oina dami coffin sing lakthokibagi thodok aduna maram oiraga Churasampur district ta leiriba miyamgi marakta khoirang khoisaunaba thokhalei khoisaunaraba miyamna dami coffin lakthokkiba adubu yaningdaba phongdoktuna Nouna khongjang changsinduna Erang Thoklakpa Yabagi Chauna Oithokpa Leire haina su report asina makatari Delhi da mahai tamhangani haina puge toramba nupi masa ani kalhaure Delhi dagi miyoi amana lemna mahai tamhangani haina puge toramba Bisnupur district tagi sahi naurebe nupi masa ani Imphal airport ta anti human trafficking unit ke team amana kalhaure hiramasigi matang da social welfare department ge district child protection officer Imphal West na thadorak patrol amana hai sahi naurebe nupi masa ani adu Delhi da punaba honoringai da ngarang nungtel pung amaga minute kun manga rom tabada anti human trafficking unit ke team amana Imphal airport tagi kalhaubani Singzamai police ke official sing amasung Child welfare police officer na district child protection unit Imphal West ka kusamna duna angang sing adugi mama mapa kauke Leire bana maram oiraga angang sing adu mapanda lemna lairik tamhannaba thorang lokhatkibani haina mama mapa singna child welfare committee Imphal West ta phongdorake hiramasigi matangda committee na mari leinaba police authorities singda makhataba inquiry chathanaba khangankre Delhi da punaba thorang toramba angang sing adu Imphal West ki child care institution amada matam kharagi oina thamkre ningthina amasung mari makhong khangna thijinba tawguna angang sing mapanda lemna lairik tamhangani haina thorang torakpada mama mapa oiba singna seksinba mathau tai angang singbu mapa lebak ta lemna lairik tamhangani haina pukhraga atopa lambi amada lana sijinakhiba yai maram aduna hiramasigi matangda mama mapa oiba singna mari makhong ningthina tikat patangai fade kanagumba mapan lebakta lemna lairik tamhangani hairakpa matamda mari makhong ningthina tikat piu haina su social welfare department ke district child protection officer gi cherol asina makhatana phongdorakle free movement lehenaba IDP sing mayumda hanjil hanaba governor da memorandum pidana wakatkre Sahi ani makhai hena kangluki Erang thoklaba Manipur da Prime Minister Narendra Modi lakadoriba asiga mangoinana National Highway singda maitai mitei sing aki akhang leitana satpa yahanbiu relief camp singda leiriba IDP punamak masa masagi mayumda hanjil hanbiu amasung Kuki militant singa khuyek pinakiba suspension of operations su agreement handu u haiba wafam taksiladuna Manipur gi Governor Ajay Kumar Bala amade BJP gi President A Sardada memorandum pisinkre Sengmai kanba nupi loop imagi maira amadi People's Progressive Alliance Manipur ge Thomi Marina Saba Mihut Kangbu Amana ngasi Governor Ajay Kumar Bala amadi BJP Manipur
Pradesh ki President A Sadada memorandum pisinkhibani hiramasi matangda imagi meragi President Thoksom Sujatana hai Manipurda komja lising ani kulhumdoi gi May 3 dagi hawna tholakliba wathok asna maram ojana maitai mitai furuk ke mioi sing National Highway sing da sathok kasin tawba yadna leiriba si lengakna akhanna thawrang ama lokhatuna athuba matamda primoment lehengadabani Lan ki zaithengna maram oiraga mayum makai mai thadok pikraba amasung tungan ba relief camp sing da sangjapam laguna leiriba Internally displaced persons sing masa-masa gi mayumda hanjil hanabagi matangda Prime Minister Narendra Modi na Awaba ama pibiramgadabani Kuki militant sing gi apunba loop oiriba KNO amadi UPF ka Nouna su agreement kuyek pina khibagi thong yaningdaba phongdoladuna loop ahum asina punduna sengmaida khongjang kya changsinduna lakli sahi ani makhai helaba Manipur gi Erang asigi matangda wafam amata phongdoktana lakhiba Prime Minister na handak Manipur da lakani haina thorang toriba si Assam amadi Mizoram da Nouna pakhakadaba project kya yengsinba lakpada Changdaba yadabagi maongda Manipurda laknaba tharang tawbani Prime Minister ga hakthengana unaduna wari sabagi khudong saba leitabana maram oiraga Manipur gi Governor amadi BJP Manipur State Unit ke President da memorandum asi pisinduna maru oiba wafam sing asi thabakta onthoknaba taksinnabagi haina su mahangna phongdokhi Nepal gi Erang nemtharaklei lengak semnaba khanare Nepal da politicians sing amasung police personnel sing da attack tawba amasung mayum makai mai thabagi Erang tamatam hantaraklei Nepal gi anouba lengak amalinganabagi matangda tongan ba section camerum da wakhana ba haukre hairi Nepal da social media platform sing thingin khibagi mayokta miyamna sangsilakpa khongjangna maram oiraga Prime Minister pham thadokraba matungda Nepali Army ke Chief General Ashok Raj Sigadel Gen Z gi maru oiba mihusingga unaduna lengak semnabagi matangda wari sanakre Gen Z gi mihusingna hanigi Chief Justice Susila Kakibu Nepal gi interim Prime Minister oina thaupu hanabagi wafam pukhalake Kathmandu da pangthokiba pawgi mifam amada Gen Z group ki lusingba singna haiki madudi leibak ki constitution nga thabak tawnaba firep laure adu moinamak hojik leiriba parliament dissolve tawraga tha taruki manungda anouba makhl ama pangthokadabani Seraksida army na Nepal gi Kathmandu Lalitpur amade Bhaktapurda thamba curfew gi athingba hayeng ayu pung 6 fawba sangdokre amaromda Nepal gi jail amada security personnel singa khuthongnabagi tawdok amada inmate ahum leikidre prisoner lising taramanga henbana jail nagi nanthokuna senkre haire adu moinamak leibak asida ingtapa phibam hanjillaklagani haibagi thajaba leire